North Eastern Theatre Association Neta Hingang Amadi Theatre Center Manipur Anina Punna Sinduna Ajamingai Thongkhong Community Hall the Leriba Art Form Singi Taibang Thadokna Lairam Lenda Tinkraba Artist Sing Amadi May Ahumdagi Khanghodana Thorakiba Irang Namaram Oiraga Laikhidraba Athoba Athobi Singi Mafamda Langban Haisoi Katpagi Thoram Pangthokhrei Rup Mahal Theatre Gi Director Loitongbam Braja Mohana Thoram Mapu Oiduna Pangthokhiba Thoram Aduda Imphal Eastki Caretaker Adaksha PB Mola Devi na Athoiba Mithung Amadi Neta Gi President 𝐶𝐓𝐑𝐃 Theatre Center Manipur ki member Ningombam Jadumani 𝐼𝐃 Theatre Critic Buddha Chingtham Mata Wangoi ki Director Sarungbam Biren Social Worker Kwanjambam Dilimna Khanaba Mithunglen Sing Oina Sarkyaki Thoramga Mari Lenana Wangang Kiba Singna Hai Kibada Layoi Kraba Ipa Ipu Singna Matam Adukin Na China Bising Jackson na Ngaktuna Thambiram Laba Thambiram Bana Ngasigi Malem gi Miyamda Manipur gi Art Amadi Culture na achoba fida makanba ngamle maramaduna aikogi culture ki masaksing asi tungkoina mangdana thamhauna ba hotnabada achoba thodang lomina si haibana chingba wafam thamnake thoramgi saruk ama oina lairam lenda tinkraba artist sing hojik tholiba irang na maram oiraga laikhidraba athoba athobi sing amadi mahairoi ani ki mafam dai kai khumna ba utpoina minute ani 2 minute leptuna wa ba phongdoki akoi irata tinbiramba layoi khraba theater tawjaramba handak tamaruina ki landa laikhidraba athobi sing mafamda langbal thana lakpada ipai pusina sanaramba sajat lonchat chanabi adugi matungda akoi je langbal thada haikal katamba laikhidraba thawai sing mafamda ikai khungno utpa aur madu neta na hokki sahidagi pangtok bahujurki